mayambu ahan maktada warina songgi maikadigi ikok nona taramna uksari aikoina ngasi wari macha mamyamgi damakta khudol tamjanaba aikoina puraga lakchari ngasi wari macha asig maming asina thajabanbi wari macha se mapok talakhiba pakhang lecha ani du yumpham ojudana aikoina semjabani hana mamangda pak wari sindagi tonganba top top wari amadi oiragani haduna khalle tabirisi aikoina pujarak wari macha da thajamanbi leiriba kaasig manung se yam mamme mallaba mon mosilaba sithi amakak monmak makhadagi makhutna maraga tamna puthore teban mathakta kedan macha amsu thalari sithi se tamna hangdoktuna sithi chiki borol sing paduna nokmi yenglari surasna sithi se ngasi paabsin ahan nate mamangda kyar khana pakrabani adubu paabaki pen banaide mangonda sithi ase nungti numit kuting adum paningi loiba khamba naidabagum magi masada phawrari yamna shangni irakhiba oral sunate aduga maroi bo wahi kayama leithik lekhoi kayama haptuna ikhiba chithi oral sunate icham chambu wahi ngaktani chithi du oral sing man mathang adum parari chithi du oral maktada asumna ahobde ilai oi nupiduna yama toina mangona kokibo wahini mathang aina yumda lakka matamadi nangi furit phajabam yoragadabani masudi aina mai khalagani nahanwai aina yum leringai matamnasu aina nangonda pamjaba matangdi hayu aina lakda lerake habada nang sumya yadabani nang khandabani ado handakti aroibusu oire aidi nangi pusai kharch lerakadabani khangde nang udabase aidi yam nungaite nang na suba singjudo aduni aina sida tin yolise aina hek lakpaga nang ahaw singju sugadaba chagadaba oi kauniko masiki wahaise yam tentakna man irami warol atai su yam iri adubu ahobagi warol singse hek pabaga surasna magi mamitegi mapi kham ngamdana adu maksintarai leram dubai hekta makhalli makhoi ge lekai da chalubada lerek amadagi natraga thongal amadagi hekta thoruptuna mangonda korakada boy surasni hekta makhalli asumna magi masak uraktaba mana taibang thatuktuna chakhiba matam yamna kuirle surasna matomta kaasig manungdagi sole thajamanbi nangdi chakre adubu nangdi lehoriba igi damaktadi kariguma mata khalamde ko nang karimata khande ko haduna matomta magi masindagi murmurum soli thajamanbi suras mokhe inise koina kiba muksina kiba sunate surasnadi magi damakti yamna khanki aduga thajamanbi nasu mabu khankibra khandabra habdudi surasna khankidabani makhoi ani loinaba punmadi phajana loinai phajana pulli thajamanbina mamanabi loinaba digidi suras loinabani hele thajamanbina imphanda leiduna lerek tamnaga leibani surasna khungangda lehubani tholka matamdani makhoi ani yama toina punkhiba loinakhiba surasna mabu kauba ngamdaba mabu nishimgi sangse mana leikhidraba matungda numidangi yamna kana thingringai matam khudingda mahangna dup puduna lai aduga turemna panda leriba thajamanbigi mongphum masida mahangna nungti numit khudingi dup katuna mana dum kapjai asumna mana torolibase nomgi sunglep lepte ngasisu maluk matam se mana ngairibani chakaduribani nungti numit khudingi mabu ningjaba sunjabase magidi mathaw mu oirari mana leikhidraba matam se sahi phadribani yamna kana kuikibusu oidribani asumna nungti numit khudingi mahak ningsingjabasina suraskidi thaba amu oirari magi yungni mamanasu suraski oiriba ahongma kaya asida khangi mazagi wakhal nungainabani haduna mamani yamna kana themi adubu hojimaki oinadi magi thamoida thajamanbigi damka takhi mami asina mami ase mutpa kedongai ngamdabani nomagi numini kullasimaktadagi amatondagi amaiba kunje gaubu nupa makhak turemna pana somda mahak numidangi matamda phawraga halakibani mana halakka matamda mangamagi mayada dukkenan tharalilmnipse man urame matam asida mayachida kanagma mi amata leibu ude amaiba kunjena madu ubada ngahaktang leptuna yamna ngani yengi mana ngatlibse atay amata nate dukkenan thalibsibadi thalasinu adubu
ꯃꯪ ꯑꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡ ꯏꯅꯧ ꯅꯧꯅ ꯃꯤ ꯁꯤꯈꯤꯕꯒꯤ ꯃꯪꯗꯤ ꯅꯠꯇ꯭ꯔꯦ, ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯜꯂꯕ ꯃꯪꯅꯤ꯫ ꯃꯁꯤ ꯎꯕꯗ ꯀꯨꯟꯖꯦꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅ ꯀꯅꯥ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕ꯭ꯔꯥ, ꯂꯥꯏ ꯊꯥꯗꯣꯛꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯉꯛꯇꯨꯅ ꯃꯥꯅ ꯌꯦꯡꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯥꯏ ꯇꯤꯟ ꯈꯔ ꯇꯣꯏꯅ ꯈꯨꯔꯨꯝꯕ ꯆꯠꯄꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯣꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯨꯟꯖꯦ ꯑꯁꯦ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯣꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯗꯨꯛ ꯀꯦꯟꯗꯜ ꯑꯗꯨꯃꯛ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯎꯕꯗ ꯀꯨꯟꯖꯦ ꯑꯁꯦ ꯌꯥꯝꯅ ꯉꯛꯏ꯫ ꯉꯁꯤꯁꯨ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯕꯅꯣꯅꯦ, ꯀꯔꯤ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯉꯥꯛꯆꯥꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯦꯅ ꯁꯣꯜꯂꯝꯃꯤ, ꯃꯇꯝ ꯑꯁꯤ ꯊꯣꯛꯃꯣꯛꯁꯦ ꯌꯥꯝꯅ ꯇꯧꯔꯕꯖꯥꯠꯅꯤꯀꯣ꯫ ꯃꯤ ꯑꯁꯤꯕꯒꯤ ꯃꯪ ꯑꯁꯤꯗ ꯗꯨꯛ ꯀꯦꯟꯗꯜ ꯇꯣꯏꯅ ꯀꯠꯂꯤꯕꯁꯦ, ꯊꯋꯥꯏ ꯀꯧꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯟꯅꯔꯤꯕ꯭ꯔꯥꯅꯦ ꯁꯤꯕꯣ? ꯑꯩꯕꯨ ꯈꯪꯅꯤꯡꯈꯤꯗ꯭ꯔꯥ? ꯃꯁꯤꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ? ꯀꯨꯟꯖꯦ ꯂꯥꯡꯇꯛꯅꯕꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯦ ꯃꯥꯅ ꯐꯥꯎꯔꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯍꯥꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯟꯖꯥ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯪꯂꯒꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯟꯖꯦꯅ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯃꯝꯁꯨꯠ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯣꯝꯗ ꯅꯠꯇ ꯁꯥꯅ ꯃꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯝꯗꯦ꯫ ꯏꯃꯝ ꯃꯝꯈ꯭ꯔꯦ꯫ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯨꯟꯖꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯉꯥꯏꯔꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯣꯟꯅ ꯊꯪꯅꯗꯤ ꯃꯤ ꯑꯃꯈꯛ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯉꯥꯜ ꯑꯁꯤ ꯀꯨꯟꯖꯦꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯂꯥꯛꯑꯦ, ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯦ ꯂꯨꯝꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯪ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯕꯗ ꯍꯧꯖꯤꯛꯇꯤ ꯈꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯀꯥꯞꯂꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯂꯤ, ꯗꯨꯛ ꯀꯦꯟꯗꯜ ꯆꯞꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯆꯗꯨꯅ ꯁꯣꯟꯖꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯀꯨꯟꯖꯦꯅꯗꯤ ꯀꯞꯄꯤ ꯁꯣꯜꯂꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯨꯔꯖꯅ ꯀꯞꯇꯨꯅ ꯃꯥꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯂꯥꯛꯑꯣ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯍꯩꯅꯤꯡꯕ ꯁꯤꯡꯅꯤꯡꯕ ꯀꯔꯤꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯅꯪꯕꯨ ꯃꯇꯝ ꯑꯃ ꯑꯩꯒ ꯄꯨꯟꯕ ꯐꯪꯗꯕ, ꯑꯩꯒ ꯂꯣꯏꯅꯕ ꯐꯪꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯇꯧꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯅꯤ, ꯑꯩꯕꯨꯁꯨ ꯅꯪꯅ ꯀꯣꯏꯕ ꯄꯨꯕꯤꯅꯤꯒ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯂꯣꯠꯅ ꯆꯠꯂꯤꯕ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯀꯔꯤꯒꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯩꯕꯨ ꯎꯗ꯭ꯔꯕꯗꯤ, ꯑꯩꯕꯨ ꯄꯨꯟꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯝꯕ ꯅꯪꯅ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕꯅꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯩ ꯀꯅꯥꯃꯠꯇ ꯄꯨꯅꯤꯡꯗꯦ, ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯨꯔꯖꯅ ꯀꯞꯆꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯞꯆꯔꯤꯕꯇꯅꯤ, ꯁꯣꯟꯖꯔꯤꯕꯇꯅꯤ, ꯀꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ, ꯀꯅꯥꯅ ꯇꯥꯒꯅꯤ? ꯑꯁꯨꯝꯅ ꯃꯥꯅ ꯀꯞꯆꯔꯤꯕ ꯁꯣꯟꯖꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯑꯁꯦ ꯇꯞꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯁꯨꯔꯖꯅ ꯁꯣꯜꯂꯤꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯇꯥꯔꯔꯦ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯔꯦ꯫ ꯉꯁꯥꯏ ꯀꯨꯟꯖꯦꯅ ꯈꯜꯂꯝꯕꯗꯨꯒ ꯑꯁꯣꯝꯗ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯥꯔꯤꯁꯤꯒꯗꯤ ꯇꯥꯌꯣꯟꯅꯔꯦ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯇꯞꯅ ꯁꯣꯜꯂꯤ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗꯤ ꯁꯣꯏꯔꯦꯗꯅ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯒꯤ ꯃꯪꯐꯝꯗ ꯃꯥꯅ ꯀꯠꯆꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯃꯤ ꯁꯤꯈꯤꯗꯦ, ꯁꯤꯈꯤꯕꯁꯨ ꯃꯇꯝ ꯀꯨꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯀꯨꯏꯔꯕ ꯃꯪꯐꯝ ꯑꯁꯤꯗ ꯃꯥꯅ ꯈꯨꯔꯨꯝꯂꯤꯕꯁꯤꯅ? ꯃꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤ? ꯀꯨꯟꯖꯦ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯁꯨꯝꯅ ꯁꯣꯟꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯦꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯧꯅ ꯄꯥꯡꯈ꯭ꯔꯦ꯫ ꯁꯨꯔꯖꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯡꯏꯟꯅꯗꯨꯅ ꯀꯨꯟꯖꯦꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤ, ꯄꯥꯈꯪ ꯃꯆꯥꯁꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯇꯨꯡ ꯁꯨꯝ ꯏꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯁꯨꯔꯖꯅ ꯆꯪꯈꯤꯕ ꯂꯩꯔꯛ ꯊꯣꯡꯒꯥꯜ ꯃꯥꯅ ꯄꯨꯟꯅ ꯈꯪꯂꯔꯦ, ꯌꯨꯝ ꯐꯥꯎꯕ ꯈꯪꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯁꯨꯔꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ
ꯑꯃꯝꯕꯗ ꯎꯕ ꯁꯛ ꯑꯗꯨꯒ ꯑꯉꯥꯟꯕꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯃꯨꯛꯇꯗ ꯁꯛ ꯑꯁꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯦꯅ ꯀꯔꯤꯃꯠꯇ ꯈꯪꯗ ꯁꯥꯟꯅꯗ ꯁꯥ ꯂꯥꯛꯇꯨꯅ ꯁꯨꯔꯖꯀꯤ ꯃꯁꯛ ꯑꯁꯦ ꯃꯥꯅ ꯌꯦꯡꯈꯤꯔꯝꯃꯤ ꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯪ ꯑꯁꯤꯒꯤ ꯃꯌꯥꯗꯁꯨ ꯃꯥꯅ ꯐꯔꯛ ꯇꯥꯂꯛ ꯑꯇꯩꯗꯁꯨ ꯂꯥꯛꯇꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯨꯅ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯀꯨꯟꯖꯦꯁꯦ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯁꯨ ꯁꯨꯔꯖ ꯑꯗꯨꯝ ꯂꯥꯛꯏ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯪꯐꯝꯗ ꯃꯥꯅ ꯗꯨꯞ ꯀꯦꯟꯗꯟ ꯀꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯅꯤ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯁꯤꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯋꯥ ꯍꯪꯉꯤ ꯍꯪꯂꯤꯕꯁꯦ ꯀꯨꯟꯖꯦꯅꯅꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯨꯔꯖ ꯆꯞ ꯂꯦꯞꯇꯨꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯣꯝꯗ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯗꯨꯞ ꯀꯦꯟꯗꯟ ꯊꯥꯕꯁꯦ ꯑꯗꯨꯝ ꯎꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯃꯤꯒ ꯂꯩꯈꯤꯗꯕꯒ ꯌꯥꯎꯕ꯭ꯔോ ꯃꯔꯤ ꯃꯇꯥꯔꯥ ꯋꯥ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤ ꯁꯨꯔꯖ ꯃꯤꯀꯨꯞ ꯑꯃꯔꯣꯝꯗꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯀꯨꯟꯖꯦꯅ ꯈꯪꯅꯤꯡꯕ ꯀꯌꯥꯗꯨꯅ ꯍꯪꯂꯛꯄꯗ ꯁꯨꯔꯖꯅ ꯈꯨꯝꯃꯤ ꯉꯁꯤ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯅꯠꯇꯦꯗ ꯀꯨꯏꯔꯦ ꯊꯥ 4ꯃꯨꯛ ꯐꯥꯔꯦ ꯏꯃꯥꯟꯅꯕꯤꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒ ꯃꯥꯒ ꯄꯨꯜꯂꯤꯉꯩ ꯂꯣꯏꯅꯔꯤꯉꯩ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯇꯤꯟꯅꯩ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕꯒꯤ ꯄꯪꯀꯛ ꯑꯣꯏꯔꯦ ꯊꯥ 3-4ꯁꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯑꯩꯅ ꯗꯨꯞ ꯀꯦꯟꯗꯟ ꯀꯠꯄꯅꯤ ꯁꯨꯔꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯀꯔꯝꯕ ꯂꯩꯈꯤꯗꯕ ꯁꯨꯔꯖꯅ ꯈꯨꯝꯃꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯁꯨꯔꯖ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯁꯨꯔꯖꯀꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯔꯝꯃꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯁꯨꯔꯖꯄꯨ ꯀꯨꯟꯖꯦꯅ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯨꯔꯖ ꯆꯞ ꯂꯦꯞꯄꯤ ꯀꯨꯟꯖꯦꯅ ꯍꯥꯏ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯗꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯅꯪꯒ ꯂꯩꯈꯤꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯈꯪꯅꯔꯝꯕ ꯅꯨꯡꯁꯤ ꯆꯥꯅꯔꯝꯕꯒꯗꯤ ꯑꯣꯏꯕ꯭ꯔꯣ ꯁꯨꯔꯖꯅ ꯃꯉꯛꯂꯣꯝꯗꯅ ꯑꯩꯒ ꯃꯥ ꯈꯪꯅꯈꯤꯗꯦ ꯍꯣꯏ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯈꯤ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯃꯥ ꯂꯩꯕ ꯉꯝꯗꯦ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯀꯣꯏꯗꯦ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯌꯥꯝꯕꯗ ꯂꯩ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯑꯣꯏ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯆꯠꯈ꯭ꯔꯦ ꯁꯨꯔꯖ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯂꯥꯛꯏ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯨꯟꯖꯦ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯁꯤꯗ ꯃꯥꯅ ꯃꯃꯤꯠ ꯑꯁꯦ ꯀꯨꯞꯇꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯁꯨ ꯀꯨꯟꯖꯦꯅ ꯈꯜꯂꯤꯕꯅꯤ ꯄꯟꯊꯗꯦ ꯀꯨꯟꯖꯦ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯦ ꯉꯥꯏꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯆꯞ ꯆꯥꯅ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯟꯖꯦ ꯑꯃꯨꯛ ꯍꯟꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤꯃꯛꯇꯗ ꯌꯧꯁꯤꯜꯂꯛꯏ ꯃꯣꯡꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯁꯤꯡ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯟꯖꯦꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯃꯤ ꯄꯨꯡ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕ ꯑꯍꯤꯡ ꯅꯣꯡꯖꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯟꯖꯦ ꯈꯨꯗ ꯀꯨꯟꯊꯈ꯭ꯔꯦ ꯃꯥꯅ ꯄꯩꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯣ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯣꯠꯆꯩ ꯀꯌా ꯑꯃ ꯂꯧꯊꯔꯛꯏ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯂꯔꯦ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯔꯦ ꯇꯨꯔꯦꯟꯗ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯨꯔꯦ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯥꯡꯒꯨꯝꯂꯕ ꯃꯇꯣꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤ ꯌꯣꯠꯅ ꯁꯦꯝꯕꯅꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯪ ꯑꯁꯦ ꯃꯥꯅ ꯈꯔ ꯇꯧꯈꯥꯏꯔꯝꯃꯤ ꯐꯅꯌꯥꯝꯅ ꯇꯣꯈꯥꯏꯔꯕ ꯇꯨꯡꯗꯗꯤ ꯃꯪ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯔꯨ ꯃꯆꯦꯠ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯁꯔꯨ ꯃꯆꯦꯠ ꯑꯁꯤꯅꯤ ꯃꯥꯅ ꯂꯧꯊꯣꯛꯂꯤꯕ ꯃꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯔꯨꯝꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯌꯦꯡꯉꯝꯃꯤ ꯑꯍꯥꯟꯕ ꯃꯥꯅ ꯌꯦꯡꯕ ꯁꯣꯟꯕꯗ ꯄꯥꯛ ꯍꯦꯛ ꯐꯪꯗ꯭ꯔꯦ ꯀꯨꯟꯖꯦꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯉꯝꯗꯕꯗꯒꯤ ꯃꯇꯝ ꯑꯁꯤꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯀꯨꯟꯖꯦꯅ ꯉꯁꯥꯏ ꯃꯥꯅ ꯍꯣꯒꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯐꯖꯅ ꯇꯥꯁꯤꯜꯂꯝꯃꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯃꯥꯅ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ
ꯁꯔꯨ ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯦ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯇꯨꯅ ꯁꯔꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯥꯅ ꯀꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯃꯥꯅ ꯐꯅ ꯀꯟꯅ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯦ, ꯊꯦꯡꯅꯔꯝꯗꯦ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯃꯥꯅ ꯀꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯨꯗꯤꯡꯒꯤ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯊꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯌꯨꯝ ꯌꯧꯔꯕꯗ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯛꯄ ꯀꯌꯥꯁꯦ ꯂꯣꯏꯅ ꯉꯝꯕꯅꯤ, ꯃꯁꯤꯅ ꯀꯔꯝꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯀꯌꯥꯁꯤ ꯁꯣꯏꯔꯕ꯭ꯔꯥꯅꯦ? ꯆꯥꯡ ꯌꯦꯡꯉꯤ, ꯃꯣꯡꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥꯗꯣꯝꯗ ꯂꯩꯗꯨꯅ ꯃꯥꯅ ꯁꯣꯟꯗꯨꯅ ꯀꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯉꯝꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯈꯜꯂꯤ, ꯃꯥꯁꯤꯕꯨ ꯃꯄꯣꯛ ꯑꯃ ꯇꯥꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯐꯅ ꯀꯟꯅ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯦ꯫ ꯐꯔꯦ, ꯃꯄꯣꯛ ꯇꯥꯟꯕ ꯇꯥꯜꯂꯕꯁꯨ ꯇꯥꯟꯕ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯃꯍꯥꯛꯁꯤ ꯂꯥꯛꯅꯅꯕ ꯑꯩ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯔꯨ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯣꯡꯐꯝ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯑꯃꯈꯛ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯑꯁꯤ ꯁꯣꯜꯂꯝꯂꯕ ꯇꯨꯡꯗꯅꯤ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯨꯟꯖꯦꯅ ꯑꯁꯨꯝꯅ ꯄꯣꯊꯥꯔꯒ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯪꯇꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯃꯛꯇꯗꯅꯤ ꯉꯁꯥꯏꯒꯤ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯥꯛꯈꯤꯕ꯫ ꯀꯨꯟꯖꯦꯁꯦ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯉꯥꯛꯇꯪ ꯎꯏꯊꯔꯕꯁꯨ ꯃꯪ ꯍꯥꯗ ꯎꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯀꯅꯤ, ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯀꯅꯤ, ꯃꯁꯤ ꯐꯥꯎꯕꯗ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯟꯖꯦꯅ ꯑꯩ ꯍꯧꯒꯠꯂꯒꯦꯗ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯄ꯫ ꯑꯃꯨꯛꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯌꯥꯝꯕ ꯃꯥꯅ ꯇꯥꯔꯤꯕꯁꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯦꯗꯅ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯄꯥꯟꯗ ꯂꯩꯔꯦꯗꯅ, ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯂꯥꯏꯁꯣꯟ ꯁꯣꯟꯖꯩ, ꯃꯥꯒꯤ ꯃꯁꯥꯕꯨ ꯅꯥꯟꯊꯖꯩ꯫ ꯑꯗꯨꯒ ꯀꯨꯟꯖꯦ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯃꯥꯒꯤ ꯆꯥꯛꯁꯪꯂꯣꯝ ꯊꯥꯡꯕꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗꯅꯤ ꯂꯩꯔꯝꯂꯤꯕ ꯑꯉꯛꯄ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯈꯛ꯫ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯅꯤ ꯍꯥꯏꯕꯗꯤ ꯀꯨꯟꯖꯦꯅ ꯎꯔꯔꯦ, ꯀꯨꯟꯖꯦꯅ ꯈꯪꯂꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯀꯨꯟꯖꯦꯅ ꯌꯥꯝꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯣꯟ ꯐꯖꯅ ꯁꯣꯟꯕ ꯉꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯀꯨꯟꯖꯦꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯃꯅꯥꯛꯇ ꯌꯧꯔꯕꯗ ꯀꯨꯟꯖꯦ ꯎꯕꯗ ꯀꯞꯂꯒ ꯋꯥ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ? ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯨꯟꯖꯦ ꯋꯥꯈꯜ ꯂꯥꯛꯏ, ꯅꯪ ꯊꯥꯖꯃꯥꯟꯕꯤ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯅꯤ꯫ ꯃꯄꯣꯛ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯕ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕ ꯅꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ? ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯦ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯠꯇꯗ ꯏꯔꯥꯜ ꯂꯪꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯩꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯤꯕ, ꯑꯋꯥꯕ ꯄꯤꯕꯤꯔꯤꯕꯁꯦ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯤꯡꯇꯝꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯈꯨꯝꯃꯤ, ꯊꯥꯗꯣꯛꯀꯦ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯣꯛꯈꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯠꯇꯗ ꯅꯪꯅ ꯁꯤꯡꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯉꯁꯤ ꯊꯦꯡꯅꯕꯁꯤꯅ ꯏꯕꯥꯅꯤ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯔꯤꯕ? ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯀꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯐꯥꯕꯅꯤ, ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤ꯫ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪ ꯎꯅꯤꯡꯕ꯭ꯔꯥ, ꯈꯪꯅꯤꯡꯕ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯅ ꯈꯨꯝꯃꯤ, ꯑꯩ ꯀꯔꯤꯃꯠꯇ ꯎꯅꯤꯡꯗꯦ, ꯀꯔꯤꯃꯠꯇ ꯈꯪꯅꯤꯡꯗꯦ꯫ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯇꯥꯏꯕꯪ ꯐꯥꯎꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯒ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯤꯡꯕꯗꯣ ꯃꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯥꯏꯕ ꯀꯨꯟꯖꯦꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯀꯨꯟꯖꯦꯅ ꯀꯌꯥꯗ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯕ? ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯅꯍꯥꯛꯇꯤ ꯁꯥꯐꯣꯡꯂꯒꯗꯕ꯫ ꯍꯥꯏꯌꯨ, ꯀꯔꯝꯕ ꯈꯨꯜꯗꯅꯣ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯁꯥꯐꯣꯡꯒꯗꯕ? ꯊꯥꯖꯃꯥꯟꯕꯤꯅ ꯈꯨꯝꯃꯤ, ꯃꯇꯥꯏ ꯈꯨꯜꯗꯅꯤ꯫ ꯃꯇꯥꯏ ꯈꯨꯜ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ
ꯈꯨꯜ ꯑꯍꯨꯝ ꯆꯠꯂꯒ ꯂꯩꯕ ꯃꯇꯥꯏ ꯈꯨꯜ ꯅꯔꯥꯏꯕꯛ ꯐꯩ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯅꯍꯥꯛꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯋꯥꯔꯤ ꯑꯁꯤ ꯅꯪꯅꯁꯨ ꯈꯪꯂꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯛꯇꯪꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯍꯜꯂꯝꯒꯦ ꯑꯗꯨꯒ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯆꯔꯣ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯍꯌꯦꯡꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯌꯥꯗꯦ ꯃꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯇꯪꯗꯤ ꯅꯍꯥꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯊꯝꯃꯤ ꯑꯁꯨꯝꯅ ꯀꯨꯟꯖꯦꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯥꯅ ꯊꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯀꯨꯟꯖꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯍꯥꯛ ꯆꯠꯈꯤꯔꯝꯗꯦ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯃꯇꯣꯝꯗ ꯁꯣꯟꯖꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯃꯥꯅ ꯊꯣꯔꯛꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯎꯗꯕꯒꯤꯅꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯗ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯃꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯃꯥꯅ ꯂꯥꯛꯂꯤꯕꯅꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯃꯠꯇꯅ ꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯀꯤ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯂꯩꯀꯥꯏꯗ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯏ ꯀꯨꯟꯖꯦꯅ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯗ ꯍꯪꯉꯤ ꯂꯩꯀꯥꯏꯁꯤ ꯌꯧꯔꯛꯄꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯥꯎꯒꯦ ꯀꯔꯤ ꯅꯤꯡꯁꯤꯡꯕ ꯂꯩꯕꯒꯦ ꯊꯥꯖꯃꯥꯟꯕꯤꯅ ꯈꯨꯝꯃꯤ ꯅꯤꯡꯁꯤꯡꯉꯤ ꯂꯩꯀꯥꯏ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯩꯀꯥꯏꯅꯤ ꯂꯨꯅ ꯄꯨꯟꯈꯤꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯩꯀꯥꯏꯅꯤ ꯀꯨꯟꯖꯦꯅ ꯅꯃꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯀꯔꯝꯕ ꯂꯦꯜꯂꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯇꯥꯏꯕꯪꯗꯒꯤ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯦ ꯃꯇꯥꯏ ꯈꯨꯟꯗꯨꯗ ꯑꯗꯨꯝ ꯑꯩ ꯂꯩꯈꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯝ ꯃꯤꯁꯤꯡ ꯂꯦꯜꯍꯧꯏ ꯍꯥꯏꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯨꯟꯖꯦꯅ ꯍꯥꯏ ꯃꯗꯨꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯍꯟꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯂꯥꯎ ꯌꯦꯡꯉꯨ ꯂꯥꯎ ꯑꯁꯨꯝꯅ ꯄꯨꯔꯒ ꯂꯥꯛꯏ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯀꯨꯟꯖꯦꯅ ꯏꯕꯨꯡꯉꯣ ꯁꯨꯔꯁꯇꯨꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯂꯧꯕꯨꯛꯇ ꯐꯝꯍꯧꯕꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯖꯦꯅ ꯑꯣ ꯐꯔꯦ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯇꯞꯅ ꯁꯣꯜꯂꯤ ꯏꯁ ꯇꯥꯟ ꯍꯦꯛ ꯆꯥꯔꯦꯗ ꯑꯁꯨꯝꯅ ꯀꯨꯟꯖꯦꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯁꯤ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤ ꯑꯃꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯐꯝꯗꯨꯅ ꯁꯨꯔꯁꯅ ꯑꯁꯣꯝꯗ ꯀꯩꯗꯧꯔꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯤ ꯐꯣꯇꯣ ꯑꯃꯈꯛ ꯂꯩ ꯃꯗꯨꯅꯤ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯕ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯗꯤ ꯆꯤꯊꯤ ꯄꯥꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯃꯃꯥꯡꯗ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯃꯗꯨꯅꯤ ꯃꯥꯅ ꯄꯥꯖꯔꯤꯕ ꯃꯗꯨꯒꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯨꯟꯖꯦꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯁꯦ ꯀꯧꯔꯛꯇꯨꯅ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯆꯪꯉꯣ ꯑꯥꯗ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯩꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯁꯦ ꯁꯨꯔꯁꯄꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯕꯅꯤ ꯃꯅꯥꯛꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤ ꯑꯣꯏ ꯑꯁꯨꯝꯅ ꯀꯧꯖꯩ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯅ ꯀꯧꯕꯗ ꯀꯔꯝꯅ ꯇꯥꯒꯅꯤ ꯑꯃꯨꯛꯁꯨ ꯁꯨꯔꯁꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯔꯁꯅ ꯌꯦꯡꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯔꯤꯕ ꯑꯁꯤꯁꯨ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯁꯨꯔꯁꯇ ꯄꯤꯈꯤꯕ ꯆꯤꯊꯤ ꯑꯗꯨꯅꯤ ꯁꯨꯔꯁꯅ ꯑꯁꯨꯝꯅ ꯄꯥꯗꯨꯅ ꯃꯃꯤꯠ ꯃꯄꯤ ꯂꯪꯅ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖꯃꯥꯟꯕꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯗꯤ ꯊꯥꯖꯃꯥꯟꯕꯤ ꯁꯨꯔꯁꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯩꯗꯧꯉꯩꯗ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯍꯟꯖꯤꯟ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯣꯏ ꯀꯧꯗꯨꯅ ꯁꯨꯔꯁꯄꯨ ꯑꯃꯨꯛ ꯀꯧꯕꯅꯤ ꯑꯣꯏꯕꯨ ꯍꯥꯏꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯨꯔꯁꯇ ꯀꯧꯅꯕ ꯍꯣꯠꯅꯩ ꯃꯉꯣꯟꯗ ꯐꯥꯎꯕ ꯊꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯦꯡꯂꯨꯕ ꯍꯥꯏꯔꯨꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯁꯤꯅ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯝꯃꯤ ꯁꯨꯔꯁꯅ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯀꯞꯆꯕ ꯃꯥꯅ ꯆꯣꯏꯔꯣꯜ ꯂꯣꯟꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖꯃꯥꯟꯕꯤꯅ ꯂꯣꯏꯅ ꯈꯪꯂꯔꯦ ꯂꯣꯏꯅ ꯇꯥꯔꯔꯦ ꯊꯋꯥꯏ ꯑꯣꯏꯖꯔꯕꯁꯨ ꯁꯨꯔꯁꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯛꯏ ꯑꯃꯥꯏꯕꯁꯤꯒꯤ ꯃꯍꯩꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏꯁꯤ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯌꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯔꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯌꯥꯃꯛꯇꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯄꯨꯔꯒ ꯂꯥꯛꯏ ꯃꯁꯤꯗꯁꯨ ꯃꯥꯒꯤꯗꯃꯛꯇ ꯗꯨꯛ ꯀꯦꯗꯟ ꯀꯠꯇꯨꯅ
ꯁꯨꯔꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯌꯥꯁꯦ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯌꯦꯡꯉꯨ, ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯌꯦꯡꯉꯨ, ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ꯫ ꯁꯨꯔꯁꯅ ꯁꯣꯟꯖꯔꯤꯕ, ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯀꯌꯥ ꯑꯁꯤ ꯇꯥꯔꯒ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯦ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯦ, ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯖꯩ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯨꯔꯁꯅꯗꯤ ꯇꯥꯒꯅꯤ? ꯑꯃꯥꯏꯕ ꯀꯨꯟꯖꯦꯁꯨ ꯃꯇꯥꯏ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯅꯤ, ꯂꯩꯔꯤꯕꯅꯤ꯫ ꯁꯨꯔꯁꯇ ꯎꯍꯟꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯑꯁꯦ ꯃꯥꯅ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯈꯪꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯅꯪꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯎꯔꯤꯕꯁꯦ꯫ ꯌꯦꯡꯉꯨ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯜꯂꯤꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤꯕ ꯍꯥꯏꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯈꯪꯂꯕ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ ꯀꯞꯄꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒ ꯃꯥꯒ ꯌꯥꯝꯅ ꯄꯨꯟꯈꯤ, ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯁꯤ ꯌꯧꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯦꯟꯖꯗꯕꯗꯒꯤ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯅ ꯀꯞꯄꯤ꯫ ꯅꯍꯥꯛꯇꯤ ꯑꯃꯥꯏꯕꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨꯁꯨ ꯅꯪꯅ ꯀꯧꯕ ꯉꯝꯃꯤ, ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯀꯌꯥꯁꯨ ꯅꯪꯅ ꯎꯍꯟꯕ ꯉꯝꯃꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯉꯤ, ꯑꯩ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯍꯤꯡꯅꯤꯡꯉꯤ, ꯑꯩ ꯁꯨꯔꯁꯀꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯛ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯃꯉꯣꯟꯗ ꯎꯍꯜꯂꯣ, ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯁꯦ ꯃꯉꯣꯟꯗ ꯄꯦꯟꯅ ꯍꯥꯏꯖꯔꯝꯒꯦ, ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯦꯗ ꯃꯥꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯌꯥꯗꯦ, ꯅꯍꯥꯛꯇꯤ ꯑꯩꯇꯅ ꯎꯒꯅꯤ, ꯑꯩꯇꯅ ꯈꯪꯒꯅꯤ꯫ ꯁꯨꯔꯁꯁꯨ ꯉꯥꯏꯍꯥꯛꯇ ꯃꯐꯝ ꯑꯁꯤꯗ ꯗꯨꯞ ꯀꯅꯪ ꯀꯜꯂꯝꯂꯕ ꯇꯨꯡꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯊꯥꯖꯃꯟꯕꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯏ, ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯥꯒꯅꯤ, ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯥꯖꯃꯟꯕꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯃꯥꯏꯕꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯥꯖꯃꯟꯕꯤꯅ ꯃꯥꯒꯤ ꯌꯨꯝꯁꯨ ꯅꯤꯡꯁꯤꯡꯕꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯍꯥꯏ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯍꯥꯏꯔꯗꯤ, ꯅꯍꯥꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯕꯅꯤ, ꯑꯁꯤꯕ ꯅꯪꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯄꯣꯛꯐꯝ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ꯫ ꯅꯪꯅ ꯆꯠꯅꯤꯡꯂꯒꯅ ꯅꯍꯥꯛꯀꯤ ꯂꯩꯔꯛ ꯊꯣꯡꯒꯥꯟ ꯃꯆꯤꯟ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯆꯠꯄ ꯌꯥꯒꯅꯤ꯫ ꯂꯥꯎ, ꯑꯃꯝꯕꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯉꯥꯛꯇꯪ ꯆꯠꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯄꯣꯛꯐꯝ ꯌꯨꯝ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯛꯇꯪ ꯐꯨꯔꯛꯂꯝꯃꯤ꯫ ꯂꯩꯔꯛ ꯑꯗꯨ ꯎꯕ, ꯊꯣꯡꯒꯥꯜ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯄꯦꯟꯖꯗꯕꯗꯒꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯠꯇ ꯀꯨꯟꯖꯦꯅ ꯍꯥꯏꯔꯗꯤ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ, ꯆꯠꯂꯣ, ꯑꯅꯧꯕ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃꯗ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯥꯖꯃꯟꯕꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯆꯠꯂꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯍꯥꯛꯁꯦ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯦꯅ ꯍꯥꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛ ꯎꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯀꯧꯈꯤꯕꯅꯤ꯫ ꯆꯠꯂꯣ, ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯐꯥꯎꯔꯨꯔꯣ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯛꯑꯣ꯫ ꯊꯥꯖꯃꯟꯕꯤꯅ ꯍꯥꯏ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯃꯈꯩ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯗ꯭ꯔꯥ? ꯀꯨꯟꯖꯦꯅ ꯈꯨꯝꯃꯤ, ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯅꯪꯅ ꯄꯣꯛꯈꯤꯕꯗꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ, ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯅꯪ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯉꯔꯣꯏ, ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯥꯖꯃꯟꯕꯤ ꯀꯞꯊꯣꯔꯛꯏ꯫ ꯑꯩ ꯆꯠꯂꯔꯣꯏ, ꯑꯩ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯑꯔꯣꯏ, ꯑꯩ ꯁꯨꯔꯁꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ, ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯈꯜꯂꯨꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯃꯥꯒ ꯎꯅꯍꯟꯕꯤꯌꯨ, ꯅꯍꯥꯛꯇꯤ ꯂꯣꯏꯅ ꯉꯝꯒꯅꯤ, ꯑꯃꯨꯛꯇꯗꯤ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯒ ꯁꯨꯔꯁꯀ ꯎꯅꯍꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯃꯤ ꯁꯥꯃꯤꯗꯪ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯞꯆꯔꯝꯃꯤ ꯊꯥꯖꯃꯟꯕꯤꯅ꯫ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯄꯨꯟꯈ꯭ꯔꯦ, ꯀꯌꯥꯔꯛ ꯍꯟꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯊꯥꯖꯃꯟꯕꯤꯅ ꯃꯉꯣꯟꯗ ꯂꯛꯅꯈꯤꯕ ꯋꯥ ꯉꯥꯡꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯃꯗ ꯁꯨꯔꯁꯅ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯎꯠꯈꯤꯗꯦ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅꯤ꯫ ꯁꯨꯔꯁꯀꯤ ꯊꯕꯛ ꯂꯩꯕ ꯐꯥꯎꯕ ꯊꯥꯖꯃꯟꯕꯤꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯊꯕꯛꯀ ꯇꯣꯛꯇꯨꯅ ꯊꯥꯖꯃꯟꯕꯤꯒꯤ ꯊꯕꯛ ꯆꯠꯈꯤꯕ ꯁꯨꯔꯁꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯃꯗꯤ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯔꯁꯀꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯊꯥꯖꯃꯟꯕꯤꯁꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯇꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯄꯣꯛ ꯇꯥꯟꯒꯗꯕ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯥꯏꯕꯅ ꯃꯥꯕꯨ ꯆꯠꯂꯨ ꯃꯄꯣꯛ ꯇꯥꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫
अदुबु सुरज की मतौ येंग ngamdabana थाजमानबी की थवाई से खुलसिद सुम लेरगे आई मागी मतौ सिबु येंगजरगा दुम लेंजरगे हादुना अमाइबा कुंजेदा थाजमानबी न हरमी अदुबु अमाइबा कुंजेना यादे नहागना करिगुम ताइबंग फाउखिदबु तारबदी अंगांग अदुदी असीबुना पोलगनी हादुना अमाइबा कुंजेना मंगोंदा हरि येंगो नहाकी थवाई असिना सुरजपु येंलिंगी मतमदा असोमददी थाबुम तरा नाउफुदुना मचा ममित्तु उजरगनी खंदुना हराउजरिबा ममा अदुगी पुंसीदना करी कमदौबा सीना पोकपा अंगांग अदुगिदमक ममादुना वागदबदो नंग खल्लो नाहक चलो हादुना अमाइबा कुंजेना थाजमानबीबु तालम्मे थाजमानबीगी मतौ असिदा कुंजेसु हाइफम खंग्रे कुंजेना हरम्मी नंगना चलो याद्रबदी अई नंगोंदा कैनोमदि हारगे नुपादुगी मित्ता नंगबु उहनबदि यारोय अदुबु नंगना मागी मनाक्ता लई मागी मनाक्ता शौम होना लाई हाबदो अइना नुपादुदा अइना हारगे अदु वरगदी नंगी थमोइना पेंगद्रा अदुगा वहाइना अइना मंगोंदा करिगुमा खरसु हाइरगे थाजमानबीसु याय हादुन हारम्मी असुमना मथंगी नुमित्ता कुंजे सुरजको उनरम्मी सुरजको उनबदा कुंजेना मासी कनानो हाबदो तालम्मी इबुंगो ऐसे नंगना हान उरमसु याय अदुबु कौरमसु याय ऐसे अमाइबनी निसिंगलिब्रा नोंगमा नंगना नुमिदांगदा दुक्किंदन कलुरगा हलकपदा अइगा तुरेल लेराइ मपाना थेनखिबदो सुरजना ओ निसिंगले नुमित्तुगी थेनखिबदु खुरारा कुंजेना खुमी माने नंगना नुंगति नुमित खुदिंगी असुमना मुंगफम अमदा दुक्किंदन कटपदु उरगा अइसु करिगुमा खरा खनिंगदुना अइना नंगी मतांगदा अमदि मोफम असिदा सिख्रबा नुपी सिगी मरमदा अइना करिगुमा खरा येंगमनी नंग अइना सारिबा वारिसिदा कीगनुको हौजिक्ति अइ लोइना खंगलरे नुपीदुगी थवाइदो नंगी मनाक्ता नंगी अकोइबसिदा अदुमक लई नंग अइगी वासि ताबदा कीब्रा वादो हरकपुर सुरजना हा अइगी अकोइबदा हादुना अकोइबसिदा कोइना लेइदुना येंगी मागे अकोइबसिदा अदुमक लेरिबनी उदबगिनी अमाइबा कुंजेना हाय लई करिमता खनगनु करिमता तौरोय नंगी नोंगना तो कयासे माकसु पेंदबना निंगमदबना मासु कपली नंगना उदबगिनी अइदि मागे मतौसि उबदा येंगबा ngamdre अइनसु नखोइगी वारी अचुमसिंग असे खनिंगबना अइना मागे थवाइ असे कौखिबनी अइसु वारी खुदिमक खंगले यामा नुंगाइते महांगना गाड़ी एक्सीडेंट थोखिबदो मताई खुलदा नत्रा सुरजना खुमी माने मताई खुलदनी कुंजेना खुमी मागे मपोक्ता मागे मराइबक्ता असुमना थो उतमखिबनी मागे असीबा थवाइ अदो खुल्लसिदा लाखिदे एक्सीडेंट थोखिबा खुल्लदमुक्तदा लेहोखिबनी अदुबु अइना नंगी नुंगाइतबा निंगमदबा वारी कया असि तारोरबा तुंगदा अइना मागे थवाइबु कौरखिबनी नंगनदी उबा फंगद्रे अदुबु थाजमानबी हाइरिबा नुपी असिना नंगी नतौ असिबु उरगा मताई अमदगी नंगबु येंगलगा लोना कपली होजिक्सो वादो हरकपदा सुरजना अकोइबसिदा कुयेंग येंगी अदुगा माना कवे हा थाजमानबी अइगी नाक्ता लेबा थाजमानबी हादुना सुरजना कोइरी लेदुना माना येंगदुना कवे कुंजेना हाय उरोय अदुबु उद्रबसु येंगुतु नंगी वासि ताबदा माने खुमसी येंगो हादुना हाय थाजमानबीनसु सुरजकी वादो ताबदा खुमई अइसिदा लइये तु असोमदि येंलओ हादुना थाजमानबीना खुमलिबसे सुरजना खंगदबगिनी अदुबु अमाइबसिनदी लोइना ताररी लोइना खंगरी सुरजता अमाइबा कुंजेना हाय नंगी माइथोंगदो असोमदा ओंथो असिदा हौरिबा उ पाम्बीसिदा नंगी माइथोंगदो येंगो तु असिदा लइरे सुरजसु उ पाम्बी अदोमदा ओंसिलगा थाजमानबी हादुना कौरी थाजमानबीसु उ पाम्बीदुगी मखोंदा लेरगा सुरज नंग अइबु उरबो ओय अइबु उरबो येंलओ अइंगोंदा येंलओ हादुना हाय सुरजति उबा नते मपादुदा येंगो हाबगी माना येंगमनी अमाइबा कुंजेना येंगुतु माना हराउरिबसि येंगो नंगना उ पाम्बी मखोंग सोमदा येंगबदा माबु उरबै खंदुना माना वा कयाम हाइरिबसि येंगो कयादा नुंसिरिबनि येंगोने सुरज हादुना हाय सुरजति उबा फंगदबनिना थाजमानबी उ मखोंगसिदा नंग लेरे हाबदि खंगले अदुबु अइ नंगमुदि उबा फंगदे
ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ, ꯅꯪꯅ ꯃꯥ ꯎꯕꯗꯤ ꯐꯪꯂꯣꯏ, ꯎꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯪꯍꯟꯕ ꯌꯥꯒꯅꯤ꯫ ꯁꯨꯔꯖꯁꯨ ꯂꯥꯡꯇꯛꯅꯕ ꯀꯌꯥꯗꯨꯅ ꯐꯪꯍꯟꯕꯤꯌꯨ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ, ꯃꯥꯒꯤ ꯁꯥꯍꯨꯝ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯍꯥꯏ, ꯐꯔꯦ, ꯐꯪꯍꯜꯂꯒꯦ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ꯫ ꯀꯨꯟꯖꯦꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯁꯥꯍꯨꯝ ꯐꯪꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯆꯤꯟꯗꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯤ꯫ ꯊꯥꯖꯃꯟꯕꯤ, ꯅꯪꯒꯤ ꯁꯥꯍꯨꯝ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯣ, ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯍꯩ ꯁꯣꯜꯂꯗꯨꯅ ꯎꯅꯥ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯎꯅꯥꯁꯦ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯅ ꯁꯣꯛꯄ ꯌꯥꯔꯝꯃꯤ꯫ ꯎꯅꯥꯁꯤ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖꯃꯟꯕꯤꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯔꯖꯄꯨ ꯀꯧꯖꯗꯨꯅ ꯎꯅꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯈꯨꯠꯇ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯁꯨꯔꯖꯇ ꯍꯪꯉꯤ, ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯈꯔ ꯐꯪꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯨꯔꯖꯅ ꯍꯥꯏ, ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯨꯟꯖꯦꯅ ꯍꯥꯏ, ꯅꯪꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯊꯦꯡꯂꯛꯂꯤꯕ ꯎꯅꯥꯗꯣ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯅ ꯅꯥꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯅꯤ ꯁꯨꯔꯖꯁꯨ ꯍꯦꯛꯇ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤꯕ꯫ ꯀꯔꯤ? ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯁꯥꯍꯨꯝ ꯑꯁꯦ ꯊꯥꯖꯃꯟꯕꯤꯒꯤꯅꯤ ꯍꯥꯏꯕ? ꯊꯥꯖꯃꯟꯕꯤ ꯍꯥꯏꯗꯨꯅ ꯎꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯤꯠ ꯑꯁꯦ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯤꯠ ꯑꯗꯨꯅ ꯍꯦꯛ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯎꯅꯥꯗꯨꯅ ꯅꯥꯜꯂꯝꯕ ꯀꯌꯥꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯖꯃꯟꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯀꯧꯕ ꯈꯨꯗꯤꯡꯒꯤ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯔꯖꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ, ꯑꯩ ꯑꯃꯨꯛꯇꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯎꯖꯒꯦ, ꯑꯣꯖꯥ, ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯏ꯫ ꯑꯗꯨꯕꯨ ꯎꯍꯟꯕ ꯌꯥꯗꯦ, ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯎꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯔꯖ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯈꯤ꯫ ꯄꯨꯊꯣꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯀꯅꯥꯃꯠꯇ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯁꯨꯔꯖꯀꯤ ꯀꯞꯄꯁꯦ ꯀꯨꯟꯖꯦꯅ ꯊꯦꯝꯃꯤ꯫ ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯅꯁꯨ ꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯦꯟꯅ ꯆꯥꯛꯆꯔꯝꯃꯤ꯫ ꯀꯨꯟꯖꯦꯅ ꯍꯥꯏ, ꯊꯥꯖꯃꯟꯕꯤꯒꯤ ꯊꯋꯥꯏꯁꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯃꯇꯥꯏ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯔꯖꯅ, ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯒꯗꯕ? ꯑꯣꯖꯥ, ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯈꯨꯝꯃꯤ, ꯑꯁꯦꯡꯕꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯇꯥꯏꯕꯪ ꯃꯄꯣꯛ ꯄꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯎꯕꯗꯒꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯁꯥꯐꯣꯡꯈꯤꯗꯕ ꯇꯥꯔꯕꯗꯤ ꯅꯧꯅ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯣ ꯑꯁꯤꯕ ꯑꯣꯏꯅ ꯄꯣꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯃꯩꯆꯥꯛ ꯐꯨꯔꯒꯅꯤ꯫ ꯅꯍꯥꯛꯅꯁꯨ ꯍꯥꯏꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯃꯄꯥ ꯂꯥꯛꯇꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯍꯥꯛ ꯄꯣꯛꯑꯣ, ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯑꯣ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯃꯟꯕꯤꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯥꯖꯃꯟꯕꯤꯅ ꯀꯞꯇꯨꯅ, ꯑꯩ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯨꯔꯖꯅꯗꯤ ꯈꯪꯕ ꯅꯠꯇꯦ, ꯇꯥꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯃꯟꯕꯤꯗ ꯃꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯃꯟꯕꯤꯅ ꯐꯅ ꯀꯟꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕꯅ ꯅꯪ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯥꯖꯃꯟꯕꯤꯕꯨ ꯊꯥꯈꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯨꯔꯖꯁꯨ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯀꯞꯈꯤ꯫ ꯊꯥꯖꯃꯟꯕꯤꯗꯤ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯑꯃꯥꯏꯕꯅ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯕꯅꯤ꯫ ꯁꯨꯔꯖ ꯑꯁꯣꯝꯗ ꯂꯩꯍꯧꯕꯗ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯨꯅ ꯂꯥꯛꯈꯤ꯫ ꯀꯞꯆꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯔꯤ꯫ ꯑꯗꯨꯒ ꯃꯄꯣꯛ ꯇꯥꯟꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯏꯕꯁꯤꯗꯒꯤ ꯃꯥꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅꯁꯨ ꯃꯥꯅ ꯈꯪꯖꯕ ꯋꯥꯔꯤ ꯈꯔ ꯁꯨꯔꯖꯇ ꯂꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯇꯗꯤ ꯋꯥꯈꯜ ꯑꯁꯦ ꯌꯧꯅ ꯈꯟꯈꯤꯕꯅꯤ꯫ ꯁꯨꯔꯖꯇ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯥꯅ ꯁꯣꯛꯈꯤ꯫ ꯊꯥꯖꯃꯟꯕꯤꯅ ꯃꯇꯥꯏ ꯈꯨꯜꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯗ ꯃꯇꯥꯏ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯄꯣꯛ ꯇꯥꯜꯂꯛꯄ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯥꯏ ꯈꯨꯜꯗ ꯃꯥꯅ ꯃꯄꯣꯛ ꯇꯥꯟꯒꯗꯧꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯇꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅ ꯃꯥꯅ ꯀꯅꯥꯃꯠꯇ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ
ताइबंग मपोक्ता नौना हौबा तारबदी अइसु मताई खुलसिमक्तदा अइगी पुंसि असि लोइदुना नौना मकोक्तगी हौगनी इबानी पुना थेनसिको हादुना कनामता खंगलमदना सुरज मताई खुंद माक थवाई थाकिरमी मतम मसिदना थाजमानबीगी थवाईदि ताइबंग फाउख्रे अदुगा सुरजना ताइबंग थादोकिबा मतमनी अमाइबा कुंजेसु सुरज हरबा पखंग मचादुना असुमना ताइबंग थादोख्रे हाबगी पावसि ताबदा यामना नुंगारमदे अमुक्सु निंगमदबा यामना फाउररे कैसुम नत्तबदा अइना नुपीदुगी थवाई अदुगी मरमबा थिगलुबा नुपीदुगी थवाईदुगी मरमदा वारी कयाम लीरुबा अइना खंगनहलुबदुना मरम ओरगा असुमना थोक्लिबनिको हाबसे मसी खल्लुबदा अमाइबा कुंजे थवाई यामना चाखि अदुबु वारीसिद अइना हौखिबनी मसीगी वरोसिनसु अइना पीनबा होनगनी हादुना अमाइबा कुंजेना मागे अंगम थाक्तो होनदुना लाई खुरुमजरमी सुरजकी थवाईसे कदाइदा लेबनो माक होजिक करम लेरी हाबसे खंगनिंगबदुना अमाइबा कुंजेना लाइसोन कन्ना सोनुना खंगनब होनरई कोना थंगदा अमाइबा कुंजेना सुरजकी थवाईसे थेंगनरबा मतमदा थवाई असिबु उबदा अमाइबा कुंजे यामना कपि करिगे नंगना ताइबंग थादोक्तुना चटलिबनो करिगिनो नंगना ताइबंग थादोक्लिबा हादना वा हंगबदा महंगना थाजमन बिबु यामनु सिबा मागी मपोक्तुदा लेनिंगबकी वारी कयादो पलम्मी अमाइबा कुंजेना नंगी मपोक लेबरी येंगसि हादुना मपोक येंगम्मी लाइबक फबना मागिसु मपो अमा फंगनरे अदुबु मपो अदुदी उचेक मपोक ओइना तारम्मी उचेक मपोक्ता पोक्पा तारे हाबगी पावसि ताबदा सुरज हेन्ना थवाई चाखि पोक्तबदी यादबने उचेक मपोक ओइना मारि चक्कदोरे अमदुना ताइबंग मिगी मपोक्ता पोखरबने सुरज यामना पेंखिदे महंगना ताइबंग थादोक्तुना चखिबदा मपोक तालबदी ताइबंग मिगी मपोक्ता पोक्तुना थाजमान बीगा मागा थेनगे हाबगी वखलसे माना खंजरुबनी अदुबु मपोक कनाना तमंगमगनी कुंजेसु मसीगी पावसि ताबदा मागी मपोक्सिना उचेकी मपोक तारे ताबदा यामना चाखि असुमना सुरज उचेकी मपोक्ता ओइना पोखरे माना उचेकी मपोक्ता लेख्रबसु अमाइबा कुंजेगी कल्लबा माहिगी मतेंगना उचेकी मपोक्ता लेरबा सुरज असे माना कौरमी अदुगा माना मतम अयामना उचे असिबु सेनरमी मपोक अमदा सुरजना उचे ओइना लेखिबना मरम ओरगा थाजमानबीगी मरमदा मा करिमता खंखिदे उचेकी सयोंदा लेखिबना उचे कांगलुकी वखलनी अदुबु कुंजेना माना मतम कुइना खलक्लिबा माना पांथोकी खल्लिबा थबासिदी सोयबा तारे हाबसिदी माना दम खल्लरी मसिना उचे असिगा मागा पाव फननबा उचे असिदा मांगना ममांगथकी मागी मपोकी वारिसिंग लीनबा यामना कन होनकी मागी कल्लबा माहिगा लोइनना उचेका पाव फनबा फंगनरे फंगबदगी उचेक असिदा नाहकसे ताइबंग मिगी थवाईनी ताइबंग मी ओरिंगगी वारिसिंग लिबिरमी खंगलमी अदुगा थाजमानबीना ताइबंग मिगी मपोक्ता पोखिबा नंगना उचेकी मपोक्ता लाखिबगी वारी खुदिमसिंगसिसु खंगलमी मदुगी वारीदो अमक ताबदगी उचेकी मपोक्ता लेरबा सुरज असे निंगबा कायबना मरम ओरगा अमकसु उचेकी मपो असे माना मांगहंजरमी सिखिरमी असुमना उचेकी मपो असिना लोइखरबा मतुंगदगिदी माकसे अमकन मपोक तानखिद्रे मसीगी मतुंगदनी चही अनिगी मतुंगदा माक ताइबंग मिगी मपोक्ता अमकन पोको फंखि कुंजेसु मतम कुइना थवाई अदो अमकन मपोक तालकब्रा हादुना माना मतम कुइना ngaikibani चही अमा हेना ngaibada मपोक तालखिदबदा कुंजे यामनु ngaikidabani मागी लीला मागी थबक खुदिम लोइना सोइबा तारे हादुना माना खनखि अदुबु चही अनि फरक मतमदा मपोक तालपगी सौमसे मागी मछादा फंगबदा कुंजे यामना हराउखि मसिदगी माना खंजरम खुदिमसिंग असे निंगबा थुंगलगनी हाबिगी वखलदा यामनु ngaijaki असुमना सांगलबा चही कुनगी मतम असे कुंजेना वाना ngaiki मपोकसिदा अंगकबनी थाजमानबीसु मपोक लोना तालक मतमदा मागी ममिंग असे लाइन सिलिब्रा अदुमक थाजमानबी कौखि अदुगा सुरजसु मपोक तालकबदा मागी मिंग सुरज कौखि सुरजसु मताई कुलदा पोखि मपु मागी नोंदम खोना कनबना ककप याद्रबा सोइफद्रबा मपु मागी लीलारा थाजमानबीना सुरजतक चही हानबा तारबसु मखोय अनिना थेंगनखिबा हेक उनखिबा मतमदा मागी मागी पुनिंगदा वखलदा नुक्सी इहुल फाउनखि मखोय अनि खंगनबा चानबा हाबदो ओइखरमी चही कुलगी मतुंगददी असोमददी अमाइबा कुंजेदी यामना साथीना हनुबा हाबदो ओइखरमी मताई खुलदा मखोय सिंगदो करम करम लेली करम करम हिंगली हाबसे अमाइबा कुंजेना यामना खनिंखि माना ngaइरकपसु
ꯆꯍꯤ ꯀꯨꯟꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯅꯤ ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯂꯦꯞꯈꯤꯕꯅꯤ ꯃꯄꯣ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟꯅ ꯈꯥꯏꯅꯈꯤꯕ ꯇꯥꯔꯕꯗꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯄꯨꯕ ꯄꯥꯞ ꯄꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯥꯖꯕ ꯃꯥꯒꯤ ꯈꯟꯖꯕ ꯋꯥꯈꯜꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯩ ꯃꯄꯣ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯀꯣꯏꯅꯒꯅꯤ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯥꯒꯤ ꯈꯨꯠꯄꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯖꯔꯤꯕ ꯃꯥꯅ ꯄꯥꯖꯕꯅꯤ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯒꯅꯤ ꯈꯪꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯊꯥꯖꯩ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ ꯀꯨꯟ ꯉꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯍꯤ ꯀꯨꯟꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯑꯃꯨꯛꯇꯪ ꯎꯖꯔꯒ ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯦꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯅ ꯈꯥꯡꯂꯛꯄꯅꯤ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯄꯣ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯃꯥꯅ ꯎꯅꯤꯡꯕꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯃꯥꯅ ꯈꯥꯡꯂꯒ ꯂꯥꯛꯂꯔꯤ ꯉꯁꯤꯗꯤ ꯃꯇꯥꯏ ꯈꯨꯟ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯇꯥꯔꯔꯦ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯌꯥꯝꯅ ꯉꯟꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯅꯤ ꯆꯠꯄ ꯀꯌꯥ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯇꯥꯏ ꯈꯨꯜꯗ ꯃꯍꯥꯛ ꯈꯣꯡꯁꯥꯜꯂꯛꯈꯤ ꯃꯇꯥꯏ ꯈꯨꯜ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯌꯥꯝꯅ ꯆꯣꯛꯊꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯝꯅ ꯊꯤꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯀꯧꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯇꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯃꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯅ ꯊꯤꯕꯗꯤ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯨ ꯉꯝꯃꯛꯇ꯭ꯔꯕꯅꯤ ꯑꯀꯥꯎ ꯄꯥꯔꯩ ꯆꯜꯂꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯎꯈꯤꯕ ꯁꯛꯁꯤꯡ ꯑꯗꯣ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯗꯨꯒ ꯃꯥꯟꯅꯕ ꯁꯛ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯥꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯇꯥꯏ ꯈꯨꯜꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯕꯗ ꯌꯨꯝꯗ ꯍꯟꯕꯁꯨ ꯍꯟꯕ ꯉꯝꯗꯕꯅ ꯎꯈꯣꯡ ꯑꯃꯗ ꯃꯍꯥꯛꯁꯦ ꯄꯣꯊꯥꯔꯝꯃꯤ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈꯠꯂꯛꯈꯤ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯛꯄꯅ ꯃꯍꯥꯛꯁꯦ ꯋꯥꯟꯊꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯎꯈꯣꯡ ꯑꯁꯤꯃꯛꯇꯗ ꯑꯃꯥꯏꯕ ꯀꯨꯟꯖꯦ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯔꯥꯡ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯍꯣꯏ ꯈꯪꯂꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯅꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯎꯈꯣꯡ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯇꯨꯝꯂꯤꯕꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯔꯥꯏꯕꯛꯇ ꯄꯥꯏꯕ ꯃꯇꯝꯗꯁꯨ ꯃꯁꯥꯁꯦ ꯍꯦꯛꯇ ꯁꯥꯔꯝꯃꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤꯕꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯈꯤꯕꯗꯨꯗ ꯍꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯏ ꯃꯃꯥꯟꯅꯕꯁꯨ ꯀꯧꯔꯤꯕ ꯋꯥꯗꯨ ꯇꯥꯔꯨ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯉꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯍꯥꯏꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯇꯨꯝꯂꯤꯕꯗꯣ ꯇꯞꯅ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯑꯃꯗꯨꯅ ꯍꯥꯏ ꯑꯁꯣꯝꯗꯁꯨ ꯏꯃꯥꯟꯅꯕꯗꯨ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯃꯔꯥꯡ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯑꯍꯜ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯅꯁꯨ ꯎꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯍꯜꯁꯦ ꯇꯞꯅ ꯐꯝꯍꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯤ ꯑꯃ ꯏꯜꯂꯤꯕꯁꯦ ꯍꯥꯏꯔꯞꯇꯪꯁꯨ ꯍꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏꯗꯣꯛꯄꯗ ꯑꯃ ꯅꯨꯄꯥꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯍꯜ ꯂꯣꯏꯔꯕ ꯀꯨꯟꯖꯦꯒꯤ ꯈꯨꯗꯥꯡꯗ ꯊꯥꯔꯤꯕ ꯃꯤꯡ ꯑꯗꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯎꯔꯛꯄꯅꯤ ꯃꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯗꯅ ꯏ ꯊꯣꯛꯍꯟꯗꯨꯅ ꯊꯥꯈꯤꯕ ꯃꯤꯡꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯩꯇꯥꯟ ꯃꯀꯨꯞꯁꯤꯡ ꯃꯥꯅ ꯅꯝꯁꯤꯟꯗꯨꯅ ꯃꯤꯡ ꯑꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯟꯈꯤꯕ ꯃꯤꯡꯅꯤ ꯃꯤꯡ ꯑꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯥꯔꯨꯕꯅꯤ ꯁꯨꯔꯖ ꯊꯥꯖꯃꯥꯟꯕꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯁꯨꯔꯖ ꯍꯥꯏꯅ ꯑꯃꯒ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯑꯃꯒ ꯃꯤꯡ ꯊꯥꯔꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯨꯔꯖ ꯅꯨꯄꯤ ꯆꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯊꯥꯖꯃꯥꯟꯕꯤ ꯀꯌꯥꯔ ꯆꯠꯅꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯗꯁꯨ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯃꯇꯝꯗꯁꯨ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯌꯥꯗ ꯆꯥꯅꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯈꯨꯗꯥꯡꯗꯁꯨ ꯁꯨꯔꯖ ꯍꯥꯏꯅ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯊꯥꯔꯝꯂꯤꯕ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯑꯃꯗꯨꯅ ꯏꯇꯥꯎ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯔꯖꯇ ꯃꯥꯅ ꯄꯥꯎ ꯇꯝꯃꯨꯔꯕꯖꯥꯠꯅꯤ ꯑꯍꯜ ꯑꯃꯈꯛ
ꯎꯈꯣꯡ ꯑꯃꯅ ꯇꯥꯔꯒ ꯂꯩꯍꯧꯏ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯨꯔꯁ ꯍꯥꯏꯅ ꯑꯃꯒ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯑꯃꯒ ꯊꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯥꯎ ꯄꯤꯔꯨꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯔꯁ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯁꯨꯔꯁ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯗꯥꯡꯅ ꯊꯥꯔꯤꯕ ꯃꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯕꯒꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ ꯀꯔꯤꯒꯤ ꯀꯨꯟꯖꯦꯅ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯁꯦ ꯁꯨꯔꯁ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯄꯣꯛ ꯇꯥꯟꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤꯒꯤ ꯄꯣꯂꯣꯏ ꯑꯁꯤꯅꯤ ꯃꯥꯅ ꯉꯥꯏꯖꯔꯛꯄ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯕꯁꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄꯣꯂꯣꯏ ꯑꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯃꯇꯥꯏ ꯈꯨꯜ ꯑꯁꯤꯗ ꯋꯥꯅ ꯋꯥꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯕ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯕ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯃꯥꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯕ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯊꯥꯔꯤꯕ ꯃꯤꯡ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯨꯔꯁꯅ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯊꯦꯡꯂꯨꯕꯒ ꯀꯨꯟꯖꯦꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯈꯤ ꯇꯨ ꯆꯨꯝꯈꯤꯕꯇ ꯅꯠꯇꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯥꯅ ꯈꯟꯖꯔꯝꯕ ꯄꯟꯊꯨꯡ ꯄꯣꯂꯣꯏ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯁꯛꯈꯤꯅꯥ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯄꯤꯔꯝꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯗꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯇꯨꯝꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯩꯞ ꯇꯥꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯦꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯅꯤꯡꯉꯝꯈꯤꯗ꯭ꯔꯕ ꯆꯥꯛꯅꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯇꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯣꯂꯣꯏ ꯑꯁꯦ ꯑꯃꯨꯛꯇꯪ ꯑꯆꯨꯝꯕ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯅ ꯂꯦꯟꯈ꯭ꯔꯕꯗꯤ ꯐꯅꯤꯗ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄ ꯃꯥꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯄꯣꯛꯁꯤꯗ ꯅꯤꯡꯕ ꯊꯨꯡꯈꯤ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯗꯗꯤ ꯀꯨꯟꯖꯦꯅ ꯃꯈꯣꯏ ꯑꯅꯤꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯤ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯀꯨꯟꯖꯦꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝ